ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏꯅ ꯐꯔꯝꯃꯤ, ꯊꯕꯛꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯔꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯆꯦ, ꯑꯩꯗꯤ ꯑꯃꯨꯛ ꯆꯥꯛꯁꯨ ꯊꯣꯡꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯆꯦꯟꯕꯁꯤ ꯌꯥꯝ ꯋꯥꯏꯗ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦ꯫ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯔꯛꯏ꯫ ꯅꯪꯁꯨ ꯉꯝꯅꯕ ꯍꯣꯠꯅꯧ." "ꯉꯝꯅꯕꯕꯨꯗꯤ ꯍꯣꯠꯅꯔꯤꯗꯤ ꯏꯆꯦ, ꯑꯌꯨꯛ ꯍꯦꯛ ꯌꯥꯎꯔꯛꯄꯗꯒꯤꯅꯤ ꯅꯨꯃꯤꯠꯅ ꯇꯥꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ." "ꯑꯗꯨꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ꯫ ꯅꯠꯇꯦ, ꯏꯕꯨꯡꯉꯣ ꯆꯥꯎꯕꯗꯨꯕꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯔꯣ?" "ꯍꯜꯂꯛꯇ꯭ꯔꯤ ꯏꯆꯦ, ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯂꯅꯤ." "ꯅꯪꯒꯤꯗꯤ ꯅꯄꯨꯔꯣꯏꯕ ꯃꯤ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯅ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯉꯟꯅ ꯍꯦꯛ ꯁꯤꯈꯤꯗꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯏ꯫ ꯏꯆꯥ ꯑꯅꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯡꯂꯛꯈ꯭ꯔ ꯄꯣꯠꯅꯤꯗ." "ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯋꯥꯖꯈꯤꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯥꯎꯔꯕ ꯑꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯨ ꯂꯣꯏꯅ ꯉꯝꯂꯦ꯫ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯏꯆꯦ." "ꯅꯪꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯖꯔꯤꯕ, ꯏꯆꯥꯅ ꯄꯤꯛꯂꯤꯉꯩꯗꯅ ꯀꯣꯛ ꯁꯥꯕꯁꯤ ꯈꯔ ꯃꯐꯩ꯫ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏ ꯑꯁꯦ ꯍꯦꯟꯅ ꯋꯥꯕ ꯖꯥꯠꯅꯤ." "ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯏꯗ, ꯃꯔꯝꯅ ꯃꯣꯛꯂꯤꯕ, ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ." "ꯍꯣ, ꯃꯥꯕꯨꯗꯤ ꯃꯐꯩꯌꯦ, ꯑꯩꯅ ꯋꯥꯔꯤꯕꯁꯤꯅ ꯑꯇꯣꯝꯕꯁꯤꯒꯤꯅꯤ꯫ ꯉꯥꯡꯅ ꯁꯛꯅꯕꯅ ꯌꯥꯗ꯭ꯔꯤꯕ, ꯃꯔꯩꯅ ꯐꯠꯇ꯭ꯔꯤꯕ." "ꯑꯗꯨꯕꯨꯗꯤ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯅꯤ ꯏꯆꯦ." "ꯐꯔꯦ, ꯑꯩꯗꯤ ꯐꯤ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯂꯒ ꯑꯃꯨꯛ ꯊꯥꯗꯣꯛꯂꯒꯦ." "ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯀꯨꯝꯊꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯔꯦꯜꯗ ꯈꯔ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇꯥꯃꯨꯔꯩꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤꯁꯨ ꯃꯌꯦꯡ ꯐꯅ ꯇꯥꯔꯦꯀꯣ꯫ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯊꯋꯥꯏꯅꯤ꯫ ꯐꯅ ꯊꯦꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯍꯟꯗꯛꯇꯤ ꯀꯨꯝꯒꯤ ꯅꯣꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯨꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯑꯃꯨꯛꯇ ꯏꯁꯤꯡ ꯀꯪꯗꯕ ꯇꯨꯔꯦꯜꯅꯤ꯫ ꯑꯩꯁꯨ ꯐꯤ ꯈꯔꯁꯦ ꯁꯠ ꯁꯠ ꯑꯝꯇ ꯊꯥꯗꯣꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯔꯩꯁꯨ ꯇꯨꯔꯦꯜꯗ ꯀꯨꯝꯊꯩ, ꯑꯗꯨꯒ ꯑꯁꯨꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯊꯥꯗꯣꯛꯏ꯫ ꯇꯥꯃꯨꯔꯩꯅ ꯃꯃꯤꯠ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯤ ꯃꯥꯟꯕ ꯑꯃ ꯇꯥꯎꯊꯔꯛꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ "ꯑꯦ, ꯑꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕꯁꯤꯕꯨ ꯐꯤ ꯅꯠꯇꯕ꯭ꯔꯅꯦ? ꯀꯗꯥꯏꯅꯣ ꯇꯥꯃꯨꯔꯩ, ꯑꯁꯤꯗ ꯇꯥꯎꯊꯔꯛꯂꯤꯕꯁꯤꯕꯨꯔꯥ? ꯃꯥꯅꯤꯅꯦ, ꯐꯤꯅꯤꯅꯦ ꯑꯁꯤꯗꯤ꯫ ꯀꯅꯥꯒꯤ ꯃꯄꯤꯒ ꯑꯣꯏꯔꯕꯖꯥꯠꯅꯣ ꯁꯤꯕꯣ? ꯏꯆꯦ, ꯑꯩ ꯑꯃꯨꯛꯇ ꯂꯧꯈꯠꯂꯒ ꯌꯦꯡꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯔꯩꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯇꯥꯎꯊꯔꯛꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ꯫ "ꯏꯆꯦ, ꯐꯤꯅꯤꯗ ꯃꯁꯤ." ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯝꯅꯕꯨ ꯐꯖꯔꯤꯅꯦ ꯏꯆꯦ, ꯃꯆꯨ ꯀꯥꯏꯁꯤ ꯌꯦꯡꯉꯨꯅꯦ." "ꯐꯕꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯇꯥꯃꯨꯔꯩ, ꯐꯤ ꯑꯆꯣꯠꯄꯅꯕꯨ ꯏꯁꯤꯡꯗ ꯇꯥꯎꯅꯕ꯭ꯔꯅꯦ? ꯑꯆꯣꯠꯄ ꯐꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯂꯣꯏꯗ꯭ꯔꯣ?" "ꯍꯣꯏꯅꯦ ꯏꯆꯦ, ꯑꯆꯣꯠꯄ ꯐꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯀꯅꯤꯀꯣ꯫ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ?" ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, "ꯂꯥꯏꯒꯤ ꯐꯤꯒ ꯑꯣꯏꯔꯕꯖꯥꯠꯂ ꯃꯁꯤꯕꯣ? ꯃꯁꯤ ꯄꯥꯏꯕ ꯌꯥꯗꯦ꯫ ꯇꯥꯃꯨꯔꯩ, ꯐꯤ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯣ, ꯃꯊꯣꯡ ꯃꯔꯣꯝ ꯈꯪꯕ ꯐꯤ ꯅꯠꯇꯦ ꯃꯗꯨ." "ꯂꯪꯊꯣꯛꯈꯤꯕꯅ ꯐꯅꯤ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯐꯤ ꯑꯗꯨ ꯏꯁꯤꯡꯗ ꯑꯗꯨꯃꯛ ꯇꯥꯎꯊꯈꯤꯔꯝꯃꯤ꯫ "ꯌꯦꯡꯉꯨꯅꯦ, ꯑꯗꯨꯝ ꯇꯥꯎꯏ ꯍꯥꯏꯋꯥꯅꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯤꯅꯣ ꯃꯁꯤꯕꯣ? ꯏꯆꯦ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯛꯂꯦꯗ." "ꯀꯥꯟꯅꯗꯦ ꯇꯥꯃꯨꯔꯩ, ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯁꯤ, ꯌꯨꯝꯗ ꯊꯨꯅ ꯀꯥꯈꯤꯁꯤ." "ꯍꯣꯏ ꯏꯆꯦ." ꯐꯤ ꯑꯗꯨ ꯁꯠ ꯁꯠ ꯆꯥꯝꯊꯣꯛꯂꯤ, ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯀꯥꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯂꯥꯡ ꯄꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯂꯤ꯫ ꯊꯝꯕꯧꯅ ꯍꯥꯏꯖꯩ, "ꯉꯁꯤꯗꯤ ꯉꯥ ꯈꯔ ꯐꯥꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯏꯁꯤꯡ ꯐꯅ ꯌꯥꯝꯅ ꯀꯪꯂꯦ꯫ ꯉꯥꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯈꯔ ꯉꯥ ꯐꯥꯕ ꯀꯨꯝꯍꯧꯗꯦ, ꯂꯥꯡ ꯑꯁꯦ ꯍꯦꯛꯇ ꯂꯪꯂꯒꯤꯁꯦ꯫ ꯉꯥ ꯂꯛꯑꯦ ꯐꯔꯦ, ꯂꯛꯇ꯭ꯔꯦ ꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯡ ꯑꯗꯨꯕꯨ ꯇꯨꯔꯦꯜꯗ ꯂꯪꯂꯝꯃꯤ꯫ "ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ, ꯉꯥ ꯊꯣꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯎꯅ ꯆꯥꯒꯦ." ꯂꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯉꯥ 3-4ꯗꯤ ꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯥꯏꯖꯩ, "ꯉꯥ ꯃꯆꯥ ꯈꯔꯁꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯑꯩꯅ ꯈꯜꯂꯤꯕ ꯃꯐꯝ ꯑꯁꯦ ꯉꯥ ꯀꯌꯥ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ꯫
ꯈꯔꯒ ꯀꯥꯈꯠꯂꯒ ꯑꯣꯏꯅ ꯇꯧꯔꯒꯦ ꯊꯝꯕꯧꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯈꯔꯒ ꯀꯥꯈꯠꯇꯨꯅ ꯂꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯪꯂꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛ ꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯊꯝꯕꯧꯅ ꯑꯃꯨꯛꯀꯁꯨ ꯂꯥꯡ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯝꯃꯤ ꯑꯦ ꯉꯥꯕꯨ ꯑꯝꯇ ꯌꯥꯎꯕꯨꯗꯦꯅꯦ ꯁꯤꯕꯨ ꯀꯔꯤ ꯗꯥꯎꯅꯣ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤꯕꯀꯣ ꯑꯦ ꯀꯔꯤꯅꯣꯃ ꯌꯥꯎꯔꯛꯂꯤꯕꯁꯤꯕꯣ ꯐꯤ ꯑꯆꯣꯠꯄ ꯑꯃꯅ ꯊꯝꯕꯧꯒꯤ ꯂꯥꯡ ꯑꯗꯨꯗ ꯄꯜꯂꯝꯃꯤ ꯊꯝꯕꯧꯅ ꯑꯦ ꯃꯁꯤꯗꯤ ꯐꯤꯅꯤꯅ ꯉꯥ ꯊꯨꯔꯣ ꯍꯥꯏꯔꯒ ꯐꯤ ꯑꯣꯏꯅ ꯊꯨꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯊꯝꯕꯧꯅ ꯐꯤ ꯑꯗꯨꯕꯨ ꯂꯥꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯏ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯦꯡꯖꯩ ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯂꯪꯊꯣꯛꯈꯤꯕꯅ ꯐꯅꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯪꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯥꯃꯨꯔꯩ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯌꯦꯟꯗꯦꯝ ꯑꯁꯦ ꯈꯔ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯒꯦ ꯈꯨꯖꯥꯝ ꯑꯁꯤꯁꯨ ꯍꯩꯗꯣꯛꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯨꯖꯥꯝ ꯀꯣꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯊꯣꯛꯂꯝꯃꯤ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯈꯨꯖꯥꯝ ꯑꯗꯨꯕꯨ ꯍꯩꯗꯣꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯆꯦꯠꯅ ꯂꯥꯛꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯃꯨꯔꯩ ꯀꯔꯤꯁꯨ ꯂꯥꯎꯕ ꯅꯪꯗ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ ꯇꯥꯃꯨꯔꯩꯒꯤ ꯃꯉꯛꯁꯝꯗ ꯂꯥꯛꯁꯤꯜꯂꯝꯕ ꯐꯤ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯝꯕꯧꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯉꯁꯥꯏ ꯇꯨꯔꯦꯜꯗꯒꯤ ꯐꯥꯔꯛꯈꯤꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯊꯣꯡꯂꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯆꯥꯛꯆꯥ ꯃꯥꯡꯒꯤ ꯈꯔ ꯄꯥꯏꯔꯨꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯧꯔꯤꯍꯦ ꯂꯝꯕꯤ ꯂꯝꯈꯥꯡꯅꯦꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯝꯅꯕ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯀꯅꯥꯝꯇ ꯍꯦꯛ ꯆꯠꯄꯖꯥꯠ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯆꯥꯛ ꯂꯣꯏꯔꯝꯂꯗ꯭ꯔꯅꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯐꯝꯈꯤꯁꯤ ꯍꯥꯏꯕ꯭ꯔꯅꯤ ꯍꯣꯏꯗ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯌꯦꯞꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯃꯌꯣꯝ ꯃꯆꯥꯁꯤꯃꯒ ꯊꯛꯇꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯦ ꯍꯤꯗꯥꯛ ꯃꯌꯣꯝ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯊꯛꯄ ꯉꯝꯈꯤꯒꯗ꯭ꯔꯅꯤ ꯍꯣꯏꯗ ꯃꯤꯠ ꯅꯥ ꯎꯏꯁꯤꯜꯂꯒ ꯀꯨꯠ ꯍꯦꯛꯇ ꯌꯣꯠꯁꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯊꯝꯕꯧꯅ ꯍꯤꯗꯥꯛ ꯃꯌꯣꯝ ꯑꯗꯨ ꯈꯔ ꯊꯛꯄ ꯍꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯑꯦ ꯀꯩꯅꯣ ꯁꯤꯗꯤ ꯃꯁꯤꯕꯨ ꯐꯤ ꯅꯠꯇꯕ꯭ꯔꯥ ꯀꯩꯅꯣꯗ ꯐꯤꯅꯕꯨ ꯁꯨꯃꯥꯏꯅ ꯄꯥꯏꯅꯕ꯭ꯔꯥ ꯇꯨꯡꯁꯤꯁꯨ ꯁꯤꯗꯤ ꯀꯃꯥꯏꯅ ꯄꯥꯏꯔꯛꯂꯤꯕꯖꯥꯠꯅꯣ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯁꯦꯔꯥꯟꯅꯅ ꯎꯔꯤꯕ꯭ꯔꯅꯦ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯦ ꯑꯩꯒꯤ ꯅꯥꯛꯇꯝꯅ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯤꯅꯦ ꯃꯁꯤꯒꯤ ꯐꯤꯁꯤꯕꯨ ꯑꯩꯕꯨ ꯎꯈꯤꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯈ꯭ꯔꯦꯗ ꯑꯩꯕꯨ ꯃꯃꯤꯠꯅ ꯎꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯨꯔꯦꯜꯗ ꯊꯦꯡꯅꯈꯤꯕ ꯐꯤꯗꯨꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯥꯅꯤ ꯃꯁꯤꯒꯤ ꯐꯤ ꯑꯁꯤꯅꯤ ꯉꯁꯥꯏ ꯇꯨꯔꯦꯜꯗ ꯑꯩꯒꯤ ꯂꯥꯡꯗ ꯌꯥꯎꯔꯛꯄꯗꯣ ꯑꯩꯕꯨ ꯃꯗꯨꯒꯤ ꯐꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯂꯪꯊꯔꯝꯃꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯃꯁꯤ ꯑꯁꯝꯕ ꯐꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤ ꯇꯝꯅꯁꯨ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩ ꯊꯨꯅ ꯆꯦꯟꯈꯤꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯤ ꯑꯉꯧꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯆꯦꯠꯅ ꯂꯥꯛꯁꯤꯟꯈꯤꯔꯝꯃꯤ ꯊꯝꯕꯧ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯗ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯅꯤꯡ ꯇꯧꯅ ꯐꯔ ꯈꯞꯇꯨꯅ ꯄꯥꯏꯔꯛꯏ ꯑꯁꯨꯝ ꯄꯥꯏꯔꯛꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡ ꯇꯝꯅ ꯄꯥꯏꯁꯤꯜꯂꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯐꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯩꯁꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯐꯤ ꯁꯥꯐꯝꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯐꯤ ꯁꯥꯏ ꯑꯩꯒꯤ ꯐꯤ ꯑꯁꯤꯕꯨ ꯊꯦꯡꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯦꯝꯅꯃꯇ ꯊꯥꯗꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯐꯤ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯏ ꯐꯤ ꯃꯆꯦꯠ ꯑꯗꯨꯕꯨ ꯎꯗ ꯊꯦꯠꯆꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯔꯝꯃꯤ ꯐꯤ ꯑꯃꯅ ꯇꯥꯏꯕꯪ ꯃꯤ 3 ꯍꯦꯟꯅ ꯍꯥꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯌꯥꯝꯅ ꯍꯥꯠꯅꯕ ꯐꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯥꯗꯕ ꯌꯥꯗꯦ ꯁꯥꯒꯦ ꯑꯍꯤꯡ ꯆꯨꯞꯄ ꯁꯤꯃ ꯐꯤ ꯁꯥꯒꯦ ꯑꯩ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯀꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯎꯈꯣꯡ ꯑꯗꯨꯗ ꯐꯤꯕꯨ ꯀꯟꯅ ꯁꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨꯗ ꯂꯝꯍꯥꯡ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯊꯝꯕꯧꯅꯤꯅꯤ ꯃꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯂꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯥꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯕꯅꯤ ꯃꯈꯥ ꯁꯣꯝꯅ ꯆꯠꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯆꯤꯡꯅꯈ꯭ꯔꯦꯗ
ꯃꯤꯅ ꯍꯥꯠꯄꯒꯨꯝꯕꯗꯤ ꯃꯥꯟꯗꯦꯁꯦ ꯏꯕꯨꯡ ꯑꯩꯈꯣꯏ ꯃꯁꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯗꯥꯛꯐꯝꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯣꯏ ꯃꯥꯃ ꯌꯦꯡꯖꯒꯦ ꯃꯥꯃ ꯀꯔꯤꯁꯨ ꯇꯥꯗꯦꯅꯦꯁꯦ ꯃꯈꯧꯔꯤꯁꯦ ꯗꯥꯛꯐꯝ ꯑꯃ ꯇꯥꯏꯅꯦ ꯃꯥꯃ ꯊꯝꯕꯧꯒꯤ ꯃꯈꯧꯔꯤꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯁꯤꯡꯗꯨ ꯊꯝꯕꯧꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯈꯧꯔꯤ ꯆꯔꯝꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯂꯥꯈꯠꯈꯤꯕꯗꯧꯅ ꯃꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯅꯦ ꯃꯥꯃ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯤꯅ ꯍꯥꯠꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯕꯨꯡꯉꯣ ꯊꯝꯕꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯃꯤꯅꯤ ꯄꯦꯟꯗꯦꯗ ꯑꯣꯏꯊꯣꯛꯅ ꯃꯥꯃ ꯃꯁꯤꯗ ꯁꯨꯝꯅ ꯂꯩꯕꯅ ꯀꯥꯟꯅꯔꯔꯣꯏ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯋꯥꯟꯊꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯈꯣꯏ ꯈꯔꯅ ꯀꯟꯅ ꯂꯥꯏꯀꯟꯅꯍꯧꯔꯤ ꯁꯤꯁꯦ ꯃꯌꯨꯝ ꯐꯥꯎꯕ ꯄꯨꯅꯕ ꯇꯧꯁꯤ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯊꯝꯕꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯝꯃꯤ ꯁꯣꯝꯗꯅ ꯇꯥꯃꯨꯔꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯁꯥꯁꯤꯡꯅ ꯀꯞꯂꯤ ꯇꯥꯃꯨꯔꯩꯒꯤ ꯅꯨꯄꯥꯁꯨ ꯀꯞꯂꯤ ꯇꯥꯃꯨꯔꯩ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯁꯦ ꯑꯃꯨꯛꯇ ꯍꯜꯂꯛꯀꯨ ꯅꯆꯥꯁꯤꯡ ꯑꯁꯤꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯂꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯇꯥꯕ ꯉꯝꯂꯤꯕ꯭ꯔꯥ ꯇꯥꯃꯨꯔꯩ ꯅꯆꯥꯁꯤꯡꯒꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯕꯗꯤ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣꯅꯦ ꯇꯥꯃꯨꯔꯩ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯏꯆꯦ ꯑꯥ ꯂꯝꯍꯥꯡ ꯑꯗꯨꯗ ꯊꯝꯕꯧꯗꯨꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅ ꯍꯧꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯄꯥꯎ ꯑꯗꯨꯝꯅ ꯇꯥꯏꯅꯦ ꯀꯔꯝ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯃꯁꯤꯕꯣ ꯈꯪꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯏꯀꯣ ꯑꯃ ꯊꯦꯡꯕꯗ ꯃꯄꯥ ꯂꯤꯄꯥꯒ ꯊꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯇꯪꯗ ꯁꯨꯝꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯤꯁꯤ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯂꯥꯏꯅꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯤꯅꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯈꯧꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯤꯁꯤꯟꯗꯨꯅ ꯂꯥꯈꯠꯈꯤꯕ ꯃꯥꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯈꯛꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨꯕꯨ ꯁꯥꯔꯤ ꯐꯤ ꯑꯁꯦ ꯉꯁꯤꯗꯤ ꯀꯛꯄ ꯌꯥꯔꯦꯁꯦ ꯀꯛꯂꯒꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯠꯂꯨꯔꯒꯦ ꯉꯁꯥꯏ ꯇꯨꯔꯦꯜꯗ ꯑꯩꯒꯤ ꯐꯤ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤ ꯃꯤꯁꯛꯇꯣ ꯑꯋꯥꯡꯈꯨꯜ ꯑꯁꯤꯗꯒꯤ ꯍꯅꯨꯕ ꯇꯣꯟꯖꯥꯎꯗ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯅꯨꯕ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯠꯄ ꯇꯥꯔꯦ ꯐꯤ ꯑꯗꯨꯕꯨ ꯊꯨꯅ ꯌꯥꯡꯅ ꯁꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯑꯩꯒꯤ ꯐꯤ ꯑꯁꯤꯕꯨ ꯍꯦꯛ ꯊꯦꯡꯈꯤꯕ ꯃꯤꯁꯛ ꯑꯗꯨꯃ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯍꯥꯛ ꯑꯗꯨꯃꯛ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯍꯥꯛ ꯁꯤꯔꯗꯕꯅꯤ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯐꯤꯁꯤꯡ ꯑꯗꯨꯕꯨꯅ ꯑꯩꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯃꯩꯅ ꯊꯥꯗꯣꯛꯄ ꯊꯣꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯣꯏꯔꯦ ꯑꯩ ꯑꯗꯨꯃꯛ ꯁꯤꯔꯦ ꯑꯗꯨꯅ ꯐꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯇꯥꯏ ꯐꯤ ꯑꯗꯨ ꯑꯁꯨꯝ ꯁꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯐꯤ ꯑꯗꯨꯕꯨ ꯀꯛꯂꯤ ꯂꯣꯏꯔꯦꯁꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯐꯤꯁꯤꯅ ꯍꯦꯛꯇ ꯃꯈꯧꯔꯤ ꯆꯔꯝꯕꯗꯨꯗ ꯌꯦꯠꯇꯨꯅ ꯍꯥꯠꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯑꯋꯥꯡꯈꯨꯜ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯥꯒꯤ ꯇꯣꯟꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯌꯨꯝ ꯑꯁꯤ ꯃꯥꯒꯤꯅꯤ ꯍꯦꯛꯇ ꯆꯪꯂꯒꯦ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯩꯕꯨ ꯃꯍꯥꯛꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯃꯄꯥꯁꯤꯗ ꯀꯥꯎꯊꯣꯛꯇꯨꯅ ꯍꯥꯠꯁꯤꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯑꯣꯏꯅ ꯂꯧꯔꯁꯤꯔꯥ ꯍꯣꯏꯗ ꯍꯟꯅꯨꯕ ꯃꯍꯥꯠꯄꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗ ꯍꯦꯛꯇ ꯆꯣꯡꯁꯤꯟꯈ꯭ꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯌꯦꯡꯂꯛꯏ ꯌꯨꯝꯅꯤꯅ ꯇꯧꯔꯤꯕꯁꯦ ꯑꯍꯣꯕꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯉꯥꯛꯇ ꯁꯥꯏꯖꯤꯟꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯠ ꯐꯥꯎꯖꯤꯟꯈ꯭ꯔꯒꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯁꯥꯏꯖꯤꯟꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯦꯅꯦ ꯃꯥꯅꯗꯤ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯤꯔꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯍꯣ ꯍꯅꯨꯕ ꯆꯠꯂꯣꯅꯦꯀꯣ ꯂꯩꯔꯝꯂꯦꯟꯗ ꯀꯨꯏꯅ ꯂꯩꯔꯒ ꯋꯥꯅꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯗꯨꯒꯤ ꯍꯛꯆꯥꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯒ ꯍꯅꯨꯕꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯂꯧꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯍꯅꯨꯕꯗꯨ ꯇꯨꯝꯅ ꯑꯗꯨꯃꯛ ꯁꯤꯔꯤ
ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯍꯅꯨ ꯍꯟꯊꯤ ꯍꯥꯠꯄꯁꯤꯗꯤ ꯄꯥꯝꯗꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯄꯥꯈꯪꯒ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯒꯗꯕꯅꯤ꯫ ꯈꯪꯒꯅ ꯍꯌꯦꯡꯗꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯑꯣꯏꯅ ꯂꯧꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯣꯛꯅ ꯅꯣꯛꯅ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯟꯖꯥꯎꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯋꯥ ꯋꯥ ꯂꯥꯎꯅꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯃꯅ ꯍꯥꯏ, ꯀꯔꯤꯅꯣ ꯍꯟꯗꯛ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯂꯥꯏꯔ ꯃꯤꯔ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯗꯦ꯫ ꯅꯍꯥꯟꯇꯁꯨ ꯅꯣꯡꯃꯗ ꯃꯈꯣꯏ ꯑꯅꯤ ꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯇꯣꯟꯖꯥꯎ ꯁꯤꯔꯕ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯝ ꯂꯨꯗꯧꯔꯤꯀꯣ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯕ ꯖꯥꯠꯂꯥ? ꯁꯨꯝ ꯆꯤꯡꯅꯔꯛꯂꯤꯕ ꯑꯩꯗꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯆꯤꯡꯅꯔꯛꯂꯦ꯫ ꯃꯤꯃꯛꯅꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯣꯏ꯫ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯛ ꯈꯪꯗꯣꯛꯀꯅꯤ? ꯂꯨꯔꯤꯅꯤ ꯑꯗꯨꯁꯨ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥ ꯂꯥꯎꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯈꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯨꯟꯅ ꯈꯟꯅꯗꯨꯅ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ, ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯂꯩꯕꯁꯦ ꯀꯤꯕꯨ ꯀꯤꯖꯔꯦ꯫ ꯅꯣꯡꯃ ꯀꯥꯡꯗ꯭ꯔꯤ ꯃꯤꯁꯤ ꯑꯁꯤ ꯂꯩꯍꯩꯕ ꯅꯠꯇ꯭ꯔꯦꯗ ꯈꯨꯜ ꯑꯁꯤꯗ꯫ ꯅꯍꯥꯟꯅ ꯑꯋꯥꯡꯗ, ꯉꯔꯥꯡꯅ ꯃꯈꯥꯗ, ꯉꯁꯤꯅ ꯃꯌꯥꯏꯗ, ꯍꯌꯦꯡꯅ ꯀꯅꯥ ꯁꯤꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯏꯄꯥꯝꯗ ꯆꯠꯍꯧꯗꯕ ꯌꯥꯗꯦ ꯑꯩ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏ, ꯍꯩ ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯥꯄꯤ ꯅꯔꯣꯜ ꯌꯣꯝꯁꯤꯜꯂꯨ, ꯍꯧꯖꯤꯛꯃꯛ ꯅꯕꯣꯛ ꯍꯣꯏꯗ ꯆꯠꯁꯤ꯫ ꯊꯣꯏꯕꯅ ꯍꯪꯉꯤ, ꯏꯃꯥ ꯏꯕꯨꯍꯣꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯇꯣꯏꯅꯣ? ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯁꯤꯔꯛꯄ ꯌꯥꯏ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯗ꯭ꯔꯤꯉꯩꯗꯅꯦ ꯆꯠꯍꯧꯔꯁꯤ꯫ ꯍꯣꯏ ꯃꯥ, ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤ ꯂꯩꯕꯁꯦ ꯌꯥꯝ ꯀꯤꯖꯔꯦ꯫ ꯁꯤꯁꯤ ꯅꯥꯄꯤ ꯅꯔꯣꯜꯁꯤꯡꯗꯣ ꯄꯨꯕ ꯌꯥꯕ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯔꯗꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯈꯔ ꯐꯔꯛꯂꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯁꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯩꯈꯤꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯈꯨꯟꯖꯥ ꯑꯍꯜ ꯃꯈꯩꯁꯨ ꯂꯣꯏꯅ ꯋꯥꯅꯔꯤ꯫ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯅꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯕ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯇꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯌꯨꯝꯁꯦ ꯍꯣꯡꯗꯨꯅ ꯂꯩꯔꯨꯔꯁꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯁꯤ ꯏꯃꯥ ꯌꯥꯝꯅ ꯀꯤꯔꯦ꯫ ꯏꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ꯫ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯂꯥꯂꯥ ꯂꯪꯖꯤꯜ ꯑꯗꯨꯕꯨ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯌꯥꯗꯦ, ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯍꯥꯛ ꯈꯛꯇꯅꯤ꯫ ꯏꯆꯥꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯒ ꯏꯃꯥꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯏꯃꯥ, ꯀꯩꯒꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯕꯅꯤ? ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯏꯃꯥ, ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯤꯒꯅꯨ꯫ ꯍꯩ, ꯁꯤꯔꯒ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯈꯛꯇꯅꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ꯫ ꯑꯁꯨꯝꯅ ꯇꯦꯝꯕꯤꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯑꯔꯣꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤ ꯍꯣꯡꯂꯁꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯃꯗ ꯊꯩꯗꯨꯅ ꯂꯩꯔꯨꯔꯁꯤ꯫ ꯍꯩ, ꯅꯥꯄꯤ ꯅꯔꯣꯜꯒ ꯂꯣꯏꯁꯤꯟꯕ ꯍꯧꯔꯣꯀꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ, ꯃꯤꯁꯛ ꯑꯁꯦ ꯂꯥꯏꯔ ꯃꯤꯔ ꯍꯥꯏꯕ ꯑꯗꯨꯗꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ꯫ ꯃꯁꯤꯕꯨ ꯈꯪꯗꯅ ꯑꯩꯕꯨ ꯑꯁꯨꯃꯨꯛ ꯆꯠꯄ ꯇꯥꯔꯗ꯭ꯔꯥ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯦꯝꯕꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯪ ꯑꯗꯨꯗ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯎꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯇꯨꯔꯦꯜꯁꯤ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯜ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦ꯫ ꯐꯔꯦ, ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯨꯖꯔꯒꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ
ꯍꯥꯏꯐꯦꯠ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯐꯖꯩꯍꯦ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤ꯫ ꯃꯥꯒꯤꯁꯦ ꯐꯤ ꯁꯨꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯤ? ꯀꯩꯅꯣ ꯃꯥꯅ ꯁꯨꯔꯤꯕ ꯐꯤ ꯑꯁꯤꯕꯨ ꯐꯤ ꯃꯇꯦꯛ ꯉꯥꯛꯇ ꯑꯣꯏꯔꯤꯕꯁꯤꯕꯣ? ꯃꯆꯨꯁꯨ ꯑꯉꯧꯕ ꯉꯥꯛꯇ꯫ ꯇꯣꯝꯄꯣꯛꯅ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯤ ꯁꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯐꯤ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯁꯨꯔꯤ꯫ ꯃꯃꯤꯠ ꯃꯅꯥ ꯑꯃꯠꯇ ꯆꯣꯏꯊꯣꯛꯇꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯁꯣꯝꯗꯒ ꯑꯃꯠꯇ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯇꯨꯔꯦꯜ ꯑꯁꯤꯗ ꯃꯍꯥꯛ ꯃꯊꯟꯇ ꯐꯤ ꯁꯨꯔꯤꯕꯁꯤꯕꯨ ꯀꯤꯗꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯟꯗꯦ꯫ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯤꯡ ꯃꯊꯥ ꯑꯩꯕꯨ ꯍꯪꯂꯨꯈꯤꯒꯦꯗ ꯑꯩ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯇꯣꯝꯄꯣꯛ ꯏꯔꯨꯖꯕꯗꯨ ꯇꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯅ ꯐꯤ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯐꯤ ꯁꯨꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯕ ꯐꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯑꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯪꯍꯧꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯂꯝꯍꯥꯡ ꯑꯁꯣꯝꯗꯅꯤꯅꯦ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤꯗꯤ꯫ ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯑꯩꯅ ꯂꯥꯛꯄꯁꯤꯕꯨ ꯎꯕꯗ ꯆꯠꯂꯤꯕ ꯖꯥꯠꯂꯥ? ꯃꯇꯨꯡꯗ ꯍꯦꯛꯇ ꯇꯥꯟꯅꯔꯒꯦ ꯑꯩ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯇꯥꯟꯅꯔꯤ꯫ ꯀꯗꯣꯝꯗꯅꯣ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯂꯝꯍꯥꯡ ꯑꯁꯣꯝꯗ ꯑꯁꯨꯝ ꯆꯠꯈꯤꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯉꯥꯎꯕꯤ ꯀꯩꯗ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯁꯛ ꯏꯐ ꯐꯖꯈꯩ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯐꯔꯦ, ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯌꯦꯡꯂꯒꯦ꯫ ꯇꯣꯝꯄꯣꯛ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯤ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯈꯔ ꯆꯠꯂꯒ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯦ ꯃꯊꯛ ꯑꯁꯤꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦꯅꯦ꯫ ꯂꯝꯍꯥꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦꯅꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯏꯔꯦꯟꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯁꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯁꯣꯏꯗꯅ ꯂꯥꯏꯔꯦꯟꯕꯤ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯨꯝꯍꯠꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯕ ꯑꯣꯏꯒꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯜꯂꯁꯤꯔꯅꯦ? ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯃꯥꯒꯤ ꯐꯤ ꯑꯁꯦ ꯂꯣꯏꯅ ꯊꯝꯈ꯭ꯔꯦꯅꯦ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯐꯤ ꯑꯁꯦ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯂꯩꯕꯥꯛ ꯑꯁꯦ ꯃꯈꯨꯠꯅ ꯈꯣꯠꯂꯤꯅꯦ꯫ ꯑꯦ ꯐꯤ ꯑꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦꯅꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯕ ꯐꯤ ꯑꯗꯨꯕꯨ ꯂꯩꯅꯨꯡ ꯑꯗꯨꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯂꯣꯏꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯦꯅꯦ꯫ ꯃꯥꯒꯤꯁꯤ ꯑꯩꯉꯣꯟꯗ ꯇꯝꯅꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯕꯁꯦ ꯃꯍꯥꯛꯅ ꯎꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯩꯁ, ꯑꯩ ꯊꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯄꯣꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯨꯝꯂꯝꯕ ꯇꯣꯝꯄꯣꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯍꯥ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯕꯨ? ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯅ ꯀꯅꯥ? ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯤ ꯑꯗꯨꯕꯨ ꯐꯨꯝꯖꯤꯟꯈꯤꯕ? ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯍꯥꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯗꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯂꯩꯕꯖꯥꯠꯅꯣ? ꯐꯔꯦ, ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯑꯩ ꯀꯤꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕꯁꯦ ꯀꯣꯛꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯩ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ꯫ ꯏꯈꯨꯠ ꯑꯁꯤꯗ ꯊꯥꯡ ꯑꯃꯗꯤ ꯑꯩ ꯂꯣꯏꯅꯈ꯭ꯔꯒꯦ꯫ ꯇꯣꯝꯄꯣꯛ ꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯝꯍꯥꯡ ꯑꯗꯨ ꯇꯝꯅ ꯃꯊꯟꯇ ꯆꯠꯂꯤ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯊꯦꯡꯅꯗꯅꯀꯣ ꯑꯁꯨꯝꯅ ꯀꯤꯕ ꯑꯩ ꯌꯥꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯁꯨꯝ ꯆꯠꯄꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯝꯅꯒ ꯃꯝꯕꯅꯦ, ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯃꯍꯥꯛꯅ ꯐꯤ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯁꯤꯗ ꯅꯠꯇꯕ꯭ꯔꯥ? ꯊꯥꯡ ꯑꯁꯤꯅ ꯍꯦꯛꯇ ꯇꯧꯔꯒ ꯌꯦꯡꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯃꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪꯅꯤ꯫ ꯁꯤꯒꯨꯝꯕ ꯄꯥꯈꯪꯒꯤ ꯊꯋꯥꯏ ꯂꯧꯕꯅ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯅꯨꯡꯉꯥꯏꯗ꯫ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯁꯤ ꯍꯦꯛ ꯄꯦꯟꯖꯩ꯫ ꯈꯟꯅꯗꯦ, ꯊꯤꯟꯊꯥꯗꯅ ꯂꯩꯔꯒꯦ, ꯁꯛ ꯍꯦꯛꯇ ꯂꯧꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯐꯛꯂꯥꯡ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯅꯨꯄꯤ ꯃꯆꯥꯗꯨꯅ
ꯃꯐꯝ ꯑꯁꯤꯗ ꯀꯞꯁꯤꯟꯅꯔꯒꯦ ꯑꯩ ꯀꯞꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯒꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯍꯤꯡ ꯑꯁꯤꯗ ꯃꯄꯥꯜ ꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯇꯣꯝꯄꯣꯛꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯐꯤ ꯈꯔ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯑꯦ ꯐꯤꯅꯤꯅꯦ ꯁꯤꯗꯤ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯗꯣ ꯆꯨꯝꯂꯤꯗꯅ ꯃꯆꯨ ꯑꯁꯤꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯐꯤ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯤꯕ ꯑꯣꯏꯒꯅꯤ ꯐꯤ ꯑꯁꯦ ꯑꯆꯝꯕ ꯐꯤ ꯑꯃ ꯑꯣꯏꯔꯣꯏ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯨꯝꯖꯤꯜꯂꯤꯕ ꯐꯤ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯐꯤ ꯑꯁꯦ ꯃꯩ ꯍꯦꯛꯇ ꯊꯥꯗꯣꯛꯂꯒꯦ ꯑꯩ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯗꯨꯅ ꯂꯩꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯐꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅ ꯃꯩ ꯊꯥꯕꯁꯤꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯁꯣꯝꯗꯅ ꯀꯞꯂꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯂꯛꯄꯒꯨꯝ ꯑꯩꯅ ꯐꯤ ꯐꯨꯝꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯃꯩ ꯊꯥꯗꯣꯛꯂꯕ ꯖꯥꯠꯂ ꯑꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯑꯉꯧꯕ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯎꯔꯝꯃꯤ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨꯅꯤꯗꯅ ꯑꯩꯅ ꯃꯥꯒꯤ ꯐꯤ ꯃꯩ ꯊꯥꯕꯁꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯂꯤꯗꯅ ꯃꯩ ꯑꯁꯦ ꯊꯨꯅ ꯆꯥꯛꯍꯟꯗꯕ ꯌꯥꯗꯦ ꯃꯩ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯛꯂꯛꯂꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯩꯁꯥꯗꯨꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯀꯣꯏꯔꯥꯎ ꯂꯥꯎꯖꯩ ꯃꯍꯥꯛꯅ ꯁꯥꯕ ꯐꯤ ꯑꯗꯨꯕꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯃꯩꯈꯨ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈꯤꯔꯝꯃꯤ